Khwairapam ningo leichomba mongbi Abemcha misiga mari leinana semkiba JAC na Talliba demand Shing Phangdriba Phaoba Ashiba Hakchang Loukhiroi HAINA JAC against the killing of Khwairapam ningo leichomba mongbi Abemcha by Kuki militants ki co-convenor NUNGLEPPAM Bobina PHONGDORAKLI Iramasigi mathangda ngasi fayeng sana kaithelda miyam gi oiba mifam ama pangthoktuna misi asigi mayokta JAC ama semaga loinana wafam ase TOMTV da phongdokladuna JAC ki co-convenor NUNGLEPPAM Bobina hai tha tarer helakadoriba irang asigi waroishin puraknaba center amadi state lengakna ngasi fawbo honadabana mara leizadaba micham kaya asogapana amadi misimina thoklibane Thasigi tareta kuki khulai paiba singna kangchop chingkhongda nongmai kaptharakpada khwairapam ningo leichombam ongbi Abemcha nongmai maruna panbadage RIMS hospital da laikanaduna lakhe adubu laibak thibadi ngarang Abemcha laikhidabane ngasi ayo angan badagi hauna fayeng sana kaithelda imung manungge miyoi sing yauna leikai miyam amadi tongan ba mafamdagi lakpa miyamna saruk yaduna apunma mifam ama pangthoklaba matungda JAC asi semkhibane Abemcha laikhidabagi mayokta semkiba JAC na Talliba demand Shing Phangdriba Phaoba Ashiba Hakchang Loukhiroi JAC ki mehut sing nangasi state asigi chief minister amasong governor ga unaduna memorandum pishingani haina so makna makhata ke JAC sina maram warakanda akoi lengak oiba akoi karigumba yanabama purakti phawbudi akoi dead body se loukhiroi haibagi wafam jima JAC ki maikai thamjari asumna maram warakanda akoi gi hojik de leriba अखोई जेसीना अखोई पॉइंट खरदंग अखोइना लेंगाक अखोइना खरा थमजगनी अदुना यारगदि मसिगी अखोइना थमजगदरिबा वाफमजिंग असिदि हौजि अखोइना मीडियादा अखोइना हौजि माई मतम मतमगी ओइबा ई पाउद खंगिब तारगदि मदुना मरम ओरकांद लेंगाकनाजु हेना सेक्शनगिब ओइबसु यायन खलगा अखोइ मदुगी वाफमदुदि अखोइ फोंदोकचररोय अदुना मरम ओरकांद ngasi अखोइ पुंग अनि ताबा मतमदा अखोइ एक्स कनोद गवर्नर अमसुंग अखोइ ऑनरेबल सीएम अखोइ उननबगिदमक अखोइ जेसीना मेमोरेंडम सीएम सारे वाफम थमजगे